Asengo mufliste Allah gi midiyang da namaz roza amadi zakat na chingbe ibadat kaya puduna laklago kana gumbada akam wa hairambo kana gumbagi gibat tawrambo kana gumbagi mal charambo kana gumbagi thawai lawramba maramdagi hak tonba miyoy singno magi hak piyu haino Allah da wakat labado Allah Ta'ala na achumbu wayan tawbiduno mahaki neki na mahut oina pihan khiduno neki masing han tharaglaba amasung ikon konada pinaba neki leiraktra hak ton basingi guna oina pizalam lagaw guna tan masruk oy hawraba misak aduni nungsira bisilinaw sing aikoi Allah hogi thawjaldagi gibat ki matang di episode ahum suba fawba punna khangminnakre ngasidi amukaw mari suba tang punna khangminnarasi gibat ki amangba sing Allah amadi Rasool S.A.W.gi mayokta tawriba thabak khudingmak gunani amasung gunagi amangba akaknana masi khakta oigani haiba leite masina taibang punsigi ichel amasung akhirata lamba fangdraba amangba kaya thokhalli adubu suplappa gibat ka mari leinaba amangba asina chingbane ahanbado neki sing manghalli gibat tawbana miyoy bagi neki bu chakthek hanba asumno main akangba pot bu chakthek hande ani subada dua kabul tawde miyoy ahumgi dua kabul tawde ahan bada haram mal chaba mi ani subada gibat yamna tawba mi amasung ahum subada musalman da kalak mi hawba mi ahum subada roza bu masak khanghalli kana gumbana roza da oidaba ngangba amasung masiga mari leinaba thabak sing thadoktrabadi Allah da mahangna cha da thaktaba adugi darkar karimat leite mari subada amal namadagi neki mangkhigani nongma huzur sallallahu alaihi wasallam na sahaba singda wahang tawramme muflis kanano na khoi khangbra sahaba sing na khomme ya Rasulullah muflis haibadi mal ama fawba leijadaba misak aduni huzur sallallahu alaihi wasallam na takpikhi muflis asi mal gi matang dane asengo muflis te Allah gi midiyang da namaz roza amadi zakat na chingbe ibadat kaya puduna laklago kana gumbada akam wa hairambo kana gumbagi gibat tawrambo kana gumbagi mal charambo kana gumbagi thawai lawramba maramdagi hak tonba miyoy singno magi hak piyu haino Allah da wakat labado Allah Ta'ala na achumbu wayan tawbiduno mahaki neki na mahut oina pihan khiduno neki masing han tharaglaba amasung ikon konada pinaba neki leiraktra hak ton basingi guna oina pizalam lagaw guna tan masruk oy hawraba misak aduni hak ton ba miyoy sing jannat ta chatkhragani adu mahagna jahannam da ta hawragani manga subado akan ba hisab mayok nagani taret subado jahannam da ihan hana chatkani Hazrat Musa alayhi salam da Allah Ta'ala na wahi tawi gibat tawrabade toba tawrabasu jannat ikon kona changani aduga karigumba toba tawdana siragana jahannam da ihan hana chatkani nipan subada shaitan gi apen bani gibat tawbada shaitan na harawi mapan subada nungsit ki manam olhankhi Hazrat Jabir ibn Abdullah radhiyallahu anhu nahai Huzur sallallahu alaihi wasallam gi matam da matang amadaw yamna namthiba manam gi nungsit ama sitlakhi madu da takpikhi munafiq kharna musalman gi gibat tawi madu gi namthiba manam na nungsit pusu namthi hallabani tarasu badaw ishagi neki atopada chatkhigani Kayamat ki numittaw punsida afaba thabak ama fawba taw khidaba miyoy amagi mamang daw amal nama puthok lakkani
Maduda neki sing iramba ubada angak pachagani. Amasung mahakna wahang taujagani. Ya Allah. Masibu karam na no. Takpi gani. Masin nahaki gibat tau kiba miyoy sing adugi neki ni. Amasung masigi maram dan nahakna kari sukhang kiba leite. Nungsira betili nao sing. Ngasigi di asi fauputang khangminarasi. Mathangi mari suba episode tau. Gibat ki haurak pam amasung layeng punna khangminasi. Allah Ta'ala na ikhoy khuding mapu gibat tagi kan bibu oisano. Allah masung mahaki nungsiba Rasool S.A.W.gi apaambada punsi lenba kan hotnasi.